Hello, I giving Baboyna may rakpam. Nahanam Pumas the Sorgi Wapau Tana Bugida Maglak Piba and Sigida Magatagatory. Agi Prathnadi, Nahan attack the Wapau and Sigima Palna, Isorbu and Nungsiba, Amasum Mahaki me, Aduga Mahaki singluppu and Nungsibasini. The Wehana Nahakin from the Nolukchoning Badudi, Nahan attack the Wapau Asina. Nahanaki singlupta Pipam Topanaki commitment, Amasung Nahaki singluki luching missing in Makapon Pam Tokpa Adugi Mahutisilandigan. Adu Wapau Sigima Palna. Singluppu and nungsiba, singluppu luchingbu and nungsiba, adu quite maruina, Isori matic Malagdamak Hingba Punsi the Chakot Badu, Aki Prathanani. Ibumaki Wapau, Taminas. Ephesians mga pada kun malikhoy dagina kun ga mari phawda chamdin hanglopi. Ephesians chapter 5 verse 22 to 24. Ephesians mga pada kun malikhoy dagina kun ga mari. Nupisa ibungogi makhapon bagumna nakhoigi mapuroibasingna makhapon. Maramdi Khristna su singlupki makhoigi bagumna mapuroibana nupigi makhoigi. Aduga mahati Yathanggi kanbiba mapun. Maramaduna singlup na Khristagi makhapon bagumna nupisingna su maram khudingmakta makhoi masagi mapuroibasingna makhaponsun prananos. Pastor kana haki wahay istilaktir. Ang tawa sa mga tabag suibadagi mapano ay kayo ang mamutang biyo. Naki aning ba mayig sinagkukangan biyo. Adug har ba sige mapano naki mingi na magkatabang pan ba sila naki aning ba dagi matungin na hingzal ay kayo matayang pang biyo. Yesu Kristo yung minijibin. Amen. Ako na Ephesians ng mga adagi matang-matang na imirik pa matanda maruko na Ephesians ng mga adagi ko na tamin na rakiba masun na minirakiba the Christian na karam halat sad ka ni adagi matang the Christian walk. Aduga higher ba sila po ng tabi matang the Christian na sad ka daw ba si nungsi ba sad ka daw ba ni aseng ba sad ka daw ba ni aduga mangal sad ka daw ba ni aduga lausing sad ka daw ba ni aduga Thawaina thanba punsi mahing Thawaina sakadun, higher including single. Other than coming up with the example, Aman again, Abun Haba, Sidapona, Tazabugi, Oiba, Christian Aman, Gipus, the Chandraba Yandraba, Kandraba Yandraba, Achumba, Kudimak Sinatambiraga, chapter 4, the Mahan, Mathematan application, Tamikraba, Mamma, the Mikro, the other Ohumulu application, Mathematan, chapter 5 here. Other Pola, chapter 5, the Yathang can be occurred. Mamani, how keep Matamadu, the Hawaii Mapalasa and with the mountain to be filled with the Spirit. Thawaina thanba Pana, which is a Matan with Wupam. I look high, but Thawaina thanba missing Aduna Karamana second hand have to I could among the Majins they couldn't Bakumpana Aduga. Chapter 18, chapter 5, verse 18, verse 21, Paul makes an young Minakra. Karaman sa kanya Thawaina thanba missing na ibumabu Thaak sa isay saksabagi pa chat kani aduga haraw na thangani aduga amabu Khristna bu kiba na makhapon aduga asisu ko na naimina kremadi amagi makhapon ba haina haiba sida loinamak chapmana na loinamak laite manaba aduga chingbiba amat yawdo adugi maong na te haiba submission na si haiba makhapon ba asi Chindiba kamu kriyaw isang high over there they couldn't stand the crab adu sinup ki manunga aran kubong ki maike the crab nupan nupi adu ano with hada kudimak jama na boy batar so isor sinup adu luchimba sing pinabiri isor sinup adu the mature or believer sing pinabiri adu higher kudimak sing members sing luchimba sing ditungin ba luchimba sing makhapon ba higher ba du boy pam thok ba
Aduna pona verse 21 dagi thazaba amaga karam haina makha pona gadobno haina haiba sinha verse 22 dagi chapter 60 verse 9 how was the makes ha tongan mo macha haina bhala tam tambirakani mahang aduga haiba sing aikoina mamangi nomaizing da chapter 5 ki verse 22 dagi chapter 6 ki verse 9 how we charapa overview ama ko yengre aduga haiba aikoina su khamina kibido amasung tamina kibido kaino haiba taragadi isorna haiba imung manung asi linkatpan. So verse 21 da Khristna kibulen amaga makha pona ba aduga haiba makha pona ba sing manung dani aduga sing manung da luhong ba mate nganaw oibasing lai mama mapa sing amasung macha sing lai aduga minay amasung mapu sing lai haiba khudingmak sing aduga haiba makha pona ba si karam haina oibido bunu haiba pona mayek sing hang thang sing se tambi aduna aikoina khangina ga do se kaino haiba taragadi kaigumba thawaina thanba mi ama thawaina thanba Christian amana makha ponba punsi es mamling upam thokpa oiba taragadi chapter 5 ki verse 22 dagina chapter 6 ki verse 9 phawbada nupi na magi mapuroibagi makha ponba mama mapa singi makha macha singna ponba aduga thajakraba manai amana thajaraba mapugi makha ponba haibasi thawaina thanba mi amagi punsi upam haibasi thawaina thalaba thajaba singi marakdagi aduga thajaba singi upam thoklaba adu singabe aduna verse 22 dagina verse 20 ga 4 phawng asi passage asi ko yemina madamda maru oina Paul na imi manung luhongmagi ground da mapuroiba amasung nupigi marida makhapon na nagmata ekon umina phangni adu ngasi passage asi da maru oina chapter 5 verse 22 24 asi di nupi da han yum pala nupi Baptai, I am missing most of the labor members in I am Lapi, I am couldn't yum pandre natri. I'll be yum pandre, then I see what pounds they the Multia Maru, you man had a can be lie. No one not to normally is sorna Yabiba labor, but I is sorna Kogi, the Pam the Luhong, Bagi Kudo, the people with I the Koi Soda, no one to normally Mapuroiba, Amasun Nupi, Yumpala, the Nupi with the Oracle. aduga haiba khudingmak sing aduga haiba adugi damagda thorang tawna gi damagda haiba passage si wakhal tawbu ne aham pa haiba si yum panba nupi da khatang haiba ne yum pan da nupi di yaw di haiba la maramdi haiba si yum pala nupi sing ma ko gi mapuroi ba gi makha pon do badugumna yum pan da nupi sing su singlupta aduga laikhraba atei thajam lu jingma singda aduga mapu tanbi takpiriba atei ahalorba nupising amasung ahalorba thajabasing makapa montai so haiba asi di wakhal da khallaga haiba passage asi yum pandra nupising amasing ni wakhal tawni aduga haiba yum pandra binupi chadinaw singna karimusuna na khoida luhong bi na khopi boiba targadi haiba kunsi asino yum pandra matungda isori mati mari da lak hinna bi da mat Taurang tawna achaw. Aduna phani yemina kiba chapter 5 ki verse 22-24 powers asale bane khangmina be aba achaw moral desi. Thawaina thanbi lupina sing na Khristna gi makha pon gumna ma ki mapurabagi makha pon. Yan chamba waro thawaina thanbi lupina kaidam thawaina thanbi hai no mami thawaina thalaba sing aduna makoi kunsidagi makha pon hingbagi kunsidu upham thoe aduna nupising lak oi batari thawaina thanbi lupina mardi pon continue to verse 21 ding mata continue to bani verse 21 se padaguma phesi mahakidamaktadi kanagumane trailer amagumane adu karam haina si makha pon basi imung manungda singun ubu phangadu hadama matang harpu mala yes thawaina thanbi lupina or Thawaina thanbi thasabi lupi Christian singlup na Khristna gi makha pon gumna ma ki mapuroibagi makha pon. A spirit-filled wife submits to her husband as the church submits to Christ. Hello, verse 22-23-24 so they could udo pattern achoba makaklen adu har pattern sing adu ahum thona ko yeng mai ahan be de ko yathang bu phangni the command verse 22
And verse 23 asidadi Yathang adugi horapam, or the ground of the command. And verse 24 dadi Yathang adugi maong. Yathang, the nature of the command, or the nature of submission. Someone in the Bible directly, what's the command? Submit to your husband. Command Yathang mapuroibasingna. And then Yathang makhapon nabagi maram sina karino, ground na karino. Hybrid verse 23 makes sense. Adu karamba maongda nupina maki mapuroibasingna makhapon midoribano. Hybrid verse 24. And verse 22 things in Nupisa, Ibumogi makhapon magumna, makhoigi, mapuroibasingna makhapon. And the Yathang second upon Masada, Yamayekse. I don't know if Bible is young mixing when we has it, and if I was just young mixing. Makhoigi, mapuroibasingna makhapon. Haiba makhapon ba. Or submission. Haiba waisi. Hoziki madamda I can lay the samasa sida. Kaya pamnandaba mawai. Haiba makhapon bahaiba wahay asin. Tabada nakong mentioning bamising. Aluga haiba wahay makhapon bahaiba wahay si tab madamda kanagumba amagi mapam dadi. Makhoina thengnakiba awaba thaudoksing ningsinhanaba hiram amusun. Aduga haibase chi inasun thajabe chi inasun ekoina haibase laitaba amagumna lotsinbadi lani. Christian imung manung ne aduga Christian ne haina kaukraba imung manung singi marakta laikraba nupa singnasu mapuroibasingna sinasu haiba Ephesians mandu mangagi pada kunithoi si yamna apangba maongda aduga yamna sengdaba maongda chumdaba maongda paap oiba maongda makhoi nupa oibagi oiba masagi nungaijanaba masa wangnabagidamata haiba verse se lana sisinaba jaga mayam imung mayam haiba mafam asida Paul and nupisingna makhoigi mapuroibasingna makhapon gadobani ko haina haibo wahai si sisinaraga mana lorba nupi aduda mahaki nupi aduda utpham thokba nungsiba utpham thokpi kai khumnaba amasung utpham thokba chanbibadu amat uttbide nangi nupi ni aduna wai amanganu nangi nupi ni aduna dumi layu nangi nupi ni aduna aina namasida taw aduna aina habisida chakadobani adugumba nupasing masana masam Khristna haina kausaba yam ikai ngai ur missing ni dunate hanguraga no nupi nupai makhapon do na adugumbagi maong aduda natte pol mamsan harus adu haiba nupasing asina yamna iswar ningda maongda adu yamna apangba maongda aduga makhoi atanba aduda haiba verses maruna verse 22 to 24 policy sisinara kan makhoi nupi adu makhoi sisinani ba maongda masagi nupi adu kari hagni makhoi masa pelhanjana ba maong sisinaba nupasing adu arangna adu papni haiba nupasing asina makhoi nupising asibu mising mangda ikai khunade aduga misingi mamang yan ikai khunadaba maongda kari hagni yan ikai khunadaba maongda adu yan ikai ngai oiba maongda karem nei nok nei cham nei aduga haiba sing adugi matangda wari sana bidang lak matande Jerwai nai sinna suna other than most of all. Higher Simatana Paul, Makata, verse 24, Sidam Hala, higher Pomatanda, a young Mayek singer. Adu, a hand with him had nupising, Yumpa nupising, Aduna, I put the text emphasis on nupising, or one of the nupising high over that nupasing, Matanga, the Mark of the Yarpani. Adu, nupising had nupasing, Makapo, Nakoi, Napurabagi, Makapo. Aduna ayana hoji haji ko in habitat makumas haiba makhapon ba si tongan ba nupising bu makhoi nupising nungsi na cheksin na yok thak ta nupasing aduna
pangsin sizinaba maong sizinaba makhapon bagi hiram maong atu na democracy pol hires aduga hire makhapon ba si namtharga thamba aduga hak amata pidaba aduga mane kakkabu kharana ni submission hai khai mata the subjugation suppression ni wakal se headline aduga aduna Bible ki matungin ba makhapon ba si aduga maong adu matuna aduga hire ba si hire makhapon ba si namtharga thamba aduga hak amata pidaba aduga imung da nupi adugi nupi aduna ngang na wa aduga wa ngang phang jaga machina ma phau pidaba nupa aduna adum ma gi thobum adum tawraga leiba adugi moong aduga khan basile makhapon phai wain si tap na aduga hire films da khali bisi ni kharna di makoi phatab experience Hire makha polhanba domineering toba aduga ekta palaba mari nupi mathakta palaga aduga ton maong da nei khatpiraba adugumba gi experience mer moraga hire makha pol hai wai ta pa namtharga thammaguna khanmi sile aduga khara mana makha pol si namtharga thamba natraga na hak ama pi de adugi matang da understand to si khara amana mayam gi wari ta ro de aduga hire bisi lay da bana tin lay Christian sigi umman su lay aduga samasa su lay adugu hire basi isori ani bam su ngapa madi matu mi lante hire basi mak isora luhong ba bu semgat pa matanda mahal luhong basi sempi matanda oina bi da makta sempi ba thawong ama or channa bi manate adugu pa mamar adu makumasa po na hire ba nupi sing asida makhoigi mapuroibasingna makhapon na hire ba makhapon ba asi taibang pa na khanai ba makhapon ba sing yang adugi matike ayukan numidang kena bumi Rani hamada hire ba submission asi samasa sagat pa maong manate adugu isorna niwe benatang du laidana laina simki ba Submission is not a social construct. It is ordained by God. Isorna simkiban. Nupina makhoigi mapuroibagi makhapon ba asin. Chatnabi amatana aduga kari haigani miyoibagi kaklup amay hektana aduga civilization amay hektana aduga generation amay hektana puthokiba amatnat Hire basi isorna miyoiba asi semba matanda nupa amasung nupi asi semba matanda hanadagi hauna ibungo hanga langbi kraba ngakini nupina magi nupa makhapon phayos adu hire makhapon ba asi nam haduna natragana murum sonbagana tawgado natragana nam haduna natragana murum sonbagana tawhangado amasunate it is not to be demanded ni amay hekadagi adu or mapuroibana magi nupidagi namduna lawgado amanante adu karino kariya po no yung verse 20 da ibungogi makha pon bagum haibidi hai bible gi matung inba makha pon haibidi nupi na magi mapuroibada makha pon gadobagi makha pon ba asin nupi eduna Khristna gi makha pon haibidi thazaba Christian amana Jesu Khristna gi makha pon bagumna nupi eduna magi mapuroibagi makha pon adugi maongi oiba makha pon adugi maongi oiba submission I quite Khristna gi makha kramana pon thazaba amoy Christian mo Jesu Khristna ka mi mabu musung prabhu oina thazaba nanga musung Khristna gi makha kramana pon poning na pon bra nam na pon bra natragana magi makha pon ba adu ai hona poning da na hek da murum solga pon bra pon adu thazaba nupi amana magi mapuroibagi makha pon ba si mahanga Khristna bu thogan jabagi sarup amani amang hai oda pol har sin thazaba nupi thazaba yum pal nupi naha prabhu gi makha pon bra pon boy batardi
Nahakidamagta Prabhuna pinibiraba nahaki napuraba adugusu makapo. Adun haris. It's a part of our devotion to the Lord. Jesu Khristna mahang hingzaba mahaki makapon bagi punsi adu mahaki mapuroiba ki mapamda pamthokpa. Adu Khristna ibungogi makapo leba nupi khudingmakna makhoigi mapuroibasingni makapon do. Adune pon masda piribi Yathang. Adu akoni yemne kibu kaino. Hai makapon basi hak amata pidaba aduga namjan namthingnerga thamba aduga namsillaga thamba dagi makapon mo'nate hai makapon basi thazaba singna Khristna makhoigi prabhu aikhoigi prabhu and aikhoigi ningthawai makapon ba aduga magi makapon ba adu nupisingna pon hai se yam isam chame karigumba nahang Khristna prabhu gi makapon oiba taradi nahak nahaki napuroi bagi makapon phamtoi adu mahaki makapon adu hamasta pon mayek sing yum pala nupi amna kanani makapon ga do han ha Nakhoigi napuroibasingni habidi nupi adugi nupa adu khagani makhapon dawani atei nupa amdagi makhapon dawani hai atei nupa ma hana habisida nupa de ma or makuboki makhapon da kusun temrona singule bato nupa sing makhapon pon da kusun nate adu sinule ba pasa adu makhapon da kusun nate maru en makhapon da kusun kanagi makhapon da kusun nupi adugi mapuroi Nupina maki mapuroibada makhapon basi iswargi apamne. Hai basi iswargi thauram. Marami aikhoina ngahak lairaga Genesis account gi yemina gadari akko mamang sinde sanai su yemina ki. Ibungo mahangna darupa se sem matamda nupa musu nupi sem nupa na sem na kan nupi ko na sem lagi. Maki tembang lo na bilang aduga hai nupi edu nupa na maming thon. Aduga haiba hiram khudimagsidana nupa aduna makok oibagi amasung panbagi signify taw aduna thajakrab nupi amana maaki thajaba mapuroiba or maaki mapuroibagi makhapon basi ibungo mahang lingkatpiraba imung amad upham thokpa adu haibase se ina sing hojikang samas aikoi hingniba samas asidadi apang nami thabagum ubasing lai adu samas adi haiba khurimak sing asi ariba matamni chanabi amagumda khanbasing lai adu nate saya na hadi khobadu nupina maki mapurobida makhapon gadogi pon gadoba si samas semba ko manate chanabi ga sakalam manate adugu ishwarna miyoibagi puwari hek hongaidagi maanga simbiduna langbiduna thamlaba amane adu haiba piriga nupis no makoi mapura bisigi makapong adu basigi yumpham adu adugi ground adu karno verse 23 pon raman maramdi Khristna su sinupi makok oibagumna mapuro ibra nupi makok ni aduga mahati hakchangi kandiba makok Mahamasda polna Yathangsi asigi horakpham piba matamda nakhoi napurabagi makhapon gadoba asi nakhoi pari purina tawnaraknaba thabaga mani adugi maram nute adugi maram nupide kaino khamsa haibase mapuribasi nupigi makokni adu haibase when Genesis 3 verse 16 da bubu phangi isorna nupide do kari hai yengse phana Genesis Maroon Ohum, pada Thaak teru. Mahak na nupi dah ki, aina nahaki miron bagi awa bayam ni gani. Nahak wala na sapo kani, aduga napuroi bagi makamda nahaki apamba lagi. Adugu mahak na nathakta pami. Patagay mamang adu isor lupa masu nupi usiemba madamda. Nupa na luchinaba, nupa na yengsinaba, Yathangaba, ngaksenaba, aduga nupa na pananaba gidamakasemi, aduga nupi nupa adugi tengbang loi oina khongloi oina gidamakasemi, aduga pamna maram oiraga miyoibra isori aninba apamba du thugairaga maki mayokta pap tawgraga
pap tau ma miru khudimok sing pap ta tare aduga pap ta tar ma ta masi phau da isorna mahak na sem khaba maram mahak na pi khaba tongan ber role adugi khena ba kari matle adumak jap manal nupana makok oiba aduga nupina makha nupina mahaki tum inba nupina mahak mangonda nupina mahaki makha ponba aduga haiba asi nupana makok oiba aduga nupina makha ponba haiba role haiba hierarchy system asi nupana ki nupina han khabagi marna oiba nate aduga nupana nupidagi hena pangmagi marna sunate aduga nupana nupidagi hen isorgi mangna maman leiba ki marna sunate marna ikara Genesis chapter 1 amasung 2 ba marna kari ubu pangi isor miyoi basi semba matamda chap marna seme nupa amasung nupi ani asi mamalda amasung ikai khumnabada chamane equal yet different in role nupa su isor ki saktam lor kana sen khibane adu nupi su isor ma ki saktam lor kana sen khibane nupa ma su nupi anima ka se isor ki saktam puri bani singe both men and women are image bearer of God adu mamal hathaba kari amata lete adu pa tongan isor khang da samas me nupi bu hanthana haibadi mamal lete ama gumaloba adu ki maram sunnate nupi da chang taba kari amata lete mona wa de kan yemre ki badu guna nupadi lephul lagi sem khibani uphul lagi sem khibani adu nupi di matik manga orable lephul lagi sem haibadi nupi sem nabi da mong isona mong na hona na leibak te lephul no kala kana sem khide adu nupa du dagi sadong lo phul kana sem adu le jeng inausi mafam asida polna hairiba maram hana piriba maram asi nupi na tha khanthaba adu nupa na tha wangi marna kari amatanate aduga tongan mo ong da misina aran mo ong da hanuna bida mo khone aduga nate adu nate bible na present over bible na ai khoi khanghan ba bible ai khoi utpan nupa na su nupi ani gi lepham jaga asi isor gi mangna jamane mamalda aduga glory in worth and in glory adubu manaba oiba targasu isorna taibang pan basida maroi manau tana mathang manau naina aduga ingna china parana bagidamata tongan roles tongan ma thodang sing nupa da tiba thodanga nupi da tiba thodanga khene manade aduga nupa na tawbang ngambagi changa nupi na tawbang ngambagi changa khene manade aduga haiba ase ikai ngai maram kari amata leite aduga haiba ase asoiba kari amata leite yamna phasba example ama hai boy ba targani asumana hai range khoni mo am yam khas khom se kari damak na marwana tongna nam gi damak khom adu tongna nam gi damak ma gi role ko no ko upna nam tongna nam gi damak adu ko khom sina yobi thabe yagra yagani khom ki khuga akan na yobi thabe yagani adu khom ki khuga na adu yobi thabo ba targani kari dine so ko dise khom ude yobi thabe se kari na adu otagani nungthang now nungthang ga khom ba ani sigi mar ka nungthang he na pai khom ne na phatte ha bi yaro adu khom sina he na pai nungthang phatte ha bi yaro ani adu gi season na ma pham le nungthang ne yobi thada ba khom na tong na ba adu tong ga khom tu na yobi thabe yaro ya ki suba ye thaw adu so ko le ga na khom tu yobi nungthang thana ne ba adu yobi de khom na tong ya na yaro aduga chama nupa su nupi ani isor ki khena ba amat like na sem ki bolba da su nupa na da odom su nupi ta odom tongan logi thauda na isor na mangon da pibi nupa su nupi da hawda gi hawra an nupi na pa pa ne de nupi na kara han thaba tha ki de natte pa ta ji ma ki nupa do teng bang lo na nupa ki khong lo na bi adu nupa da bi ro do mako adu haiba wahi nupa
Maram Khristna singluppi makok oibaguna mapuroiba nupi makok haiba makok haiba wahai asi aikoina yengakpa oiba taragadi haiba wahai si artha asida authority ko matik ki artha yawo mamma asida haiba si nupadagi nupi thoglaki haiba khakate nupadagi nupi thoglaki or nupadagi khuibasi oire haiba nate maruoina adubu nupada chingnabagi tambinabagi takpinabagi yathang taunanabagi aduga pananabagi mati ade makok haina haiba kafale Greek on the kafale haiba wahai dali laga adu haiba kafale haiba si maruna authority mental aduna kaya nupabi role se kaya makok oinabagi damakne chingnabagidamaktani ngangnabagidamaktani nungsina chingnabagidamaktani nungsina ngangnabagidamaktani atanba amagumna thaudang lawdaba mathau masa khangdaba amagumna hingnabagidamaktani nante adu nupabi rab daita se chingnanaba ngangnaba senabagi matigida pibina maram orga nupana adugi thabak adu tawpham thoge mapuroiba amana asi punsi asida hinpham thoge aduna ichik inausi hawang me aduna nupa se kanana no ma se makok ohelise kanana nupa ase nupi makok ohelise kanana no asile ko yama mayek sing samasa nate nupa no makok oiba se samana siamba man nate kramana kamon ko verse 3 kamana Khristna su singluppi makok oiba ko kanana Khristna singluppi makok oiba ke Ephesians chapter 1 pada kun minit hoy de pabo batagani asni hoy pamne ki bada Ephesians chapter 1 verse 22 aduga pumna mahaki khriya da mahaki makhapo na thamle aduga pumna maki makok oine ba Khristna using the behavior kana no Khristna phali makok oile se ishora aduga batagani nupa ko nupi ki makok oile ne se kana no ishora adu oiba taragadi nupana imung amada makok oina panba makok amone nungsibagumna chinba lamjingba lamtakpagi thaudang tawba asi isora piba oiba taragadi haiba daita asigi mathakta panna phona oiba taragadi maruina kanami mai pindupidna chalibedu isora ni mai mardi makok oiba gi phambase isorna hapani nupa aduna hapade nupa haibase masal yamna kalle stamina yamna wangi adagi samasa nupana adum panaraga lakpam namar orga nupana nate adunate adu nupana makok oibase imung dasu aduga samasa su mino hakibulate adu bishon aduna nupina magi nupagi makhapon gedobugi maram han lupon bibudu karino maram din mapuroibase nupas nupigi makok aduga high basigi analogy edu phona kari changunare Khristna ga singluppu Khristna singluppi makodu karano Khristna aduna singlupna Khristna gi makha pongu desu Kairigidamaktano mandi Khristna du makok oibagi maram aduga high ba asida onthok onsin yaba amanate high basi onthok pa yaba amanate Haibas isorna mahaki animbada mahaki lausingda mahaki nungsibada mahaki gyanda mahaki misina taibang panbasa tangdu laitana panunaba mahaki matik mangal adu taibang panun pudum sadona widamata mahal lami kraba thorangni adu kariguma aikoi mada ganagomna haib isorna thorang to bikraba Thaak asi asi kuimale aduna hojikti 2023 orabina 2023 asida asigumba ariba gichana bechana biya kon hai hai bo bata adu khran tor bu kaino isor ge khran ne sing hai isor ge khran ne kham hai isor ge ai khran he me ri chaw hai adu pa aram ne aduga phone mar pi ra da ha ma sin nupa si nupi makok ne Khristna silu makok oibagumna adu khakta jona ani subati Yathanggi kandir mapun Khristna adu singluppi makok kaknate adu singlup adugi kandiba mapusu maha karam hani kum maha mak sing su kandi kiwe
mahakna singlup asi mahaki mathawai khaduna mahakpu magi singlup adubu papki amot sangsar asidagi mahaki I tabibagi mapalna kanbi. This head of the church died for his bride. Hariba makok na silup asigi makok na Khristna ay di makok na harin silup at tonga mong namtharaga aduga namsilaga thamne adugu hariba mahaki hakjang oiba silup asibu mahak na kandi mahaki pa adagi handopibagi mapal. Khristna say this nagi mamang cross na si kibadu mahaki silup asibu kandi na video. Maki thawai pamuba amata leitana maki thawai adug maki I khrimak ka thokduna adura Khristna sinuba si makok oiba asigumna Khristna sisu sinuki kanbi mapune asiga chap manana thajaba nupa khrimakna maaki nupido oipham thoi Khristna maki hakjang dama kan bi mapu sima ki thawai thado ko phawna oi asika chamana thajabo Christian nupa sina ma ki nupi singla ma ki nupi dama thawai thado ko phaw ma ki kan bi mapu oi da kan so har basing dang de ko me sina mu verse 25 tagi mapuroibasingna hire pa matamna mai kan sina da alo hoji har basing sina nupi maro makha pona ba alo makha pona bagi mardo Kairigidamaktano haiba dagadi nupa adu isorna mahaki makok oina bidama lambi kre adu haiba nupa adu mahaki am kanbi mapu nupi adu sendi gedoba yopi gedoba thapi gedoba sagatpi gedoba tambi gedoba chingdi gedoba adu mahaki nupa adu haiba asigna maram waragane mahaki nupani makha nupi ne Alo hire khuding mak sing legit announcing kabi samasta yang to ina tana bo hain clear man hire si feminist kamu sing yang sin na bo hain patriarchal tyranny habili nupana paning ba maong da nupi bu hanthana thamlaga pan ba mapan hing ba punsi mahin alo hire ba wahai asi feminism the third one. As you have seen chauvinism. Patriarchal tyranny, aduga male chauvinism. Animaxing pa. Siya make sense. Nupana, mahaki nupibu, aduga samasa nupi adugu hantana yengba, makhoi dagi hena bhavagumna. makhoidagi hena wangbagumna khallaga makhoibu hanthaba miyeng ne yengba ani sing chume sai taibang pal asida the society lu imung manung singda nupa sing ga makhoigi nupi sing adugu nungsina ngak sen bagi mawda tapi tawon to be ikai khumna ba yawna treat to be basing lay there exists patriarchal tyranny like a bit. Aduga hire ba the Christian ama oina aikoi thamoi kaifam to thamoi supham to aduga hire ba adugi damak aikoi na nungdi me khudima ki hire ba jaga sing aduga awaba nangli ba nupi sing adu kanbina ba damak prarthana to aduga hakchang ne mateng pangna ba damak hiram sing lapu ba mateng pangna ba aikoi thorang to ba thachaba mo Adu feminism is in the patriarchal tyranny is labor maram waraga patriarchy is a patte nupana imung the panba nupana samasa panba se patte aduna si lothok do bani aduna si lahel loy do bani aduna asi amma the thab do samasa amus imung asi feminism is in that adudi aram maram ni patte ba mapa khana maram waraga Isorna amasung isorna samas amus imung asi semai amung sagna bida tham kraba nupa na makok oil mafam asi lothok pa amasung manghan ba asili apang magi thaw
I have a piece of example. Aduguna, Mayam, Yama, Haunary, Harbor, restaurant, the Chalaka, Charlie, to the Suhao, Horror, other Tolaka, restaurant, how restaurant, Suchang Jamuna, I have a target, other media upon. Jaman, feminism upon Masakin have a Makoichume, patriarchal tyranny have a Nupana, nupisingbu Hantamon, Loina people Zagasing lay, Yumsing lay, Samasing lay, have to do Atumani. Aduna Murmur, Nupana, Pan, Nupana Mako, Mapamasi, Lake of Dog have upon money, Adu Aram, Adu Ishorgi, Mayot. Aduga, high basi feminism na, Aduga, feminism ki oidaba, apamba, Adu Chindia. Adu high was a hazard of nupisingna tapam tote, nupasing tapam tote. Merandi Isorna nupasingna samasta amasung imung manunda luching na ba ngakse na ba nungsi na ba gidamagta isogani malay. God intended both in the society and family for men to lead, rule, guide, and love. Aduga nupana pan basamas, nupana pan imung asi isordi anima. It is God's intent. Patriarchy is God's intent. Adugu higher bas the authority adu abuse them. Adugu higher authority abuse them adu isorna natte. Adugu aikoi pa mioi bagi pa na maram wana. Maram na aikoi mioi bas aikoi kutta pangal power lakpa matamda aikoi si kayagi matik pangal lay pero amusung kayagi matik chaw sang pero amusung kayagi matik thonga lay pero habi utong na gidamakta aikoi makha lay bami singo hanthana yengba matane pa maram. Other than us, Papa the Maram were going to Isora Senbet Craven, Nupasingna, Makoi, Nungsibagumna, Makhoigi, Samas Adu, Nungsina, Yog, Thaak, and Naxian, Bamusum, Jimbagi, Mahina do, Papa the Maram were a higher punsi, Adubu Samnale, Adubu Manghale, Adu higher Adubu Tugahel. Aduga. Ikai kumbabagal na nolupada aduga thaudang lay na luchimbagi mohta pap na maram waraga nupa kharaman ni minungsi mate yaw na thaudang loba ama gumnatana nolupagi mohta napal galbana hingba amsing imung buchingba aduga samase hingba nupasila aduga adu pap aduga adu isorki aning minat. Aduga adu Isona Thorang Bikra, Imung Manungam Samas, Linkat Pada, Maham, Ohen behind a high keep, Amusum, Ninki, American. Aduga Kano, tyranny is sin. Migu Namzan take the Babylona, King Bamusum, Loinaba, Adu, Pam. And here's a newsflash: there should be no tyranny in a Christian home, but a loving rule. Christian imung amada laygaduba adu namza nam thegna bagi maong adu nate adu nungsina ngak sem sum chingba adu chil nas karigumba nupas na makok amasung maki nubi kandi mapu ba tagade namza nam thegna bagi jaga kari na le namza nam thegna pham thok Adun nupasing is na mako amusung kandiru mapu amo oina ngak sengadobune adugu nungsibagumna adugu nupasing sa makhoigi nupising adugu ngakpi gadobune adugu gai to bigidobune adugu akangkan bagana adugu har nupasing sa makhoigi nupising chingbi gadobune adugu nolupagabune adugu har nupasing na sina makhoigi nupising adugu makhoigidamagta Yog Thakigidamagni, Aduga Haribudu, Katopogana. Husband are to rule, yet lovingly. They are to guide, yet patiently. And they are to lead, yet humbly. And they are to provide, yet sacrificially. Martin Mataw Asiguna ni Khristna Singluppu Magok Amasung Kanyu Mapuroibasingna. Hariba Mataw Asiguna
Ningthau sung Prabhu singi Prabhu or isori tharata layram ibungo mahanga mahaki kainya taibam panba asida pap marakta papi amo oine kanbibada matik chana mong nungsi bitham thokta mongda aduga palu suel ran sidul layeda Khristna chai singani mamanga nungsi bitham thoktraba kanbitham thoktraba sengok bitham thoktraba mahaki kainya adugidamakta laglaga Dharma sabagi punsi hinglaga siraga mahagam siraga mabu thaza bagi mapana kanbir mabu sengdopi ba chamthopi ba kopi ba amasung nungsi ba hai basi Christian ni imung manung amada nupi amasung nupan lagdo nupan mako oina chingba aduga nupi na mahaki mapuroibagi makhaponba aduga hai phibam asigumna maki nupi bu tambibaga takpibaga loinana kanbi mapu amoi aduga makok amoi responsible lawraga nungsiba mong akhangtan bagana kathokpo yauna tambiba takpiba chingbiba amasung yok thakpiriba nupa adugi makhaponda bida nupa adugi mayokta nupa adu Gipunsi mahing adu hena phaganbi mo hena wahan ba maongda nupi ama hekna punsi hingba tar chen na so hamre adu isori Yathanggi wang ba ne pap ni adu to gi ba pa na ha ki punsi tong sa ko karim ta ite Khristagumna Khrist ki saktam utun ma nupi bu chingri ba nupa adu ki hai be inda ba adu nupi de mangsa Yathang ko yun, nupisingbu ko yung mapuroibasingna makhapon ba? Kairigidamaktano makhapon ko dalawa marami nupa do nupi makok ni aduga nupa do Khristna singlupki kanbibang po ay hukum na nupi aduga iso nupa do kanbibang po. Hawin pa ko na po na highly mo asiga samas adu isor khangdaba jaga singna nupa amasung nupi ani gi marakta lainagaba mari amasung luhongbagi mari asi adu kimitiki nupi bu thanak pibagi mohota namthabani adu nupi bu ikai khumnabagi mohota nupi adu ikai khumnabidabani adu nupi adu sengba sagapibagi mohota nupi adu hanthana thambiba Thaak nena thambiba adu hen adu yam khos kariguma nupa makok amasung kanbiba ko bido wo taragdi asidagi hena nupi amana maka phanna sat bidoba leikolo tikra le like ade mo amatani nupa thokna chingba nupa thokna ngapa adu nupa nungsibagumna yok thakpiba as high as a god, nupi adugi mahaya pa. The current moment, nupi is naman pa makhapon ni Dalusin. Verse 24, maram na silud na Khristna makhapon muna, nupi sinusu maram kuding magda. Makoy masaya mapuroibasingna makhapon sa. Better look rin, nupi sinumagi mapuroibagi makhapon ito with better lo. Ang nga polang mas daw ang puso na singlup ka Khristna. Singlup na Khristna gi makhapon. Karamainak singlup na Khristna gi makhapon pamzana. Mamdi Khristna ay koy bu kanbipam thokta ay koy bu kanbire nungsibipam thokta ay koy bu nungsibire aduga sengdopi pham thokta ay koy bu sengdopire maki yengna boyr ba koy maki mising kobire aduga pamuso ay rana sirno ba koy hingan bire nungmi thamoi palam ba koy sadom mi thamoi pansin bire mahaki mising kobire sagagi nagrik sing wan bire amambagi mangala ko phokbire norokte gi sargada koy thabire aduna kade thaja ba koy na singlupasna Khristna mahakamana ponbagi pamjana willingly adu single makapon ponbas Khristna mahakamana ponbagi nungsibagumna nungsi makapon aduga thajana makapon. The church submits to Christ willingly, lovingly, and with trust. Pamjana nungsina amasung thajana singlupna Khristna makhapon.
Haiba asigi pattern asima nupina maki mapuroibada makha pongidogi pattern tumata. Nupa aduna demand hangido manate. Nupa aduna bikhari amagna nihangado manate. Adugu pamjana. Nupa adugu nungsibagumna. Adugu nupa adugu thazabagumna. Maki makha pongido. Aduh, orang tak kenal hanya makha pon gani. Hiram, mayam na itu hiram ani kita na have maham sana hai. Karam hanya nupi ni maki mapuru bagi makha pon ba aduh maki nupa na aduh maki aku lari ba misi na sinupi misi na karam hanya aku pangan hamil. Nupa aduh ikan kamu bagi pan. Nupi singkar le. Mako nupa ni matang da atau pun nupi sing niwang. Nupati patabadung wari sargadung amatingna nupani dune nupati adan miyamang ikai tiba miyamang da hanthana mar nupa buang si luhong matda nupa amasung nupi ani du hakchang adu garnu iswar punsin bira hakchang man adu hakchang amone punsin bodo targadi nupi duna ma ki nupa gi aswan basing adu ikai khunada ba maongda aduga nungsidaba maongda atopa nupisingda sinupi misingda laikai misingda aduga tenga misingda maki nupa aduga hanthana ngangba ikai piba adu oiba targeti asimdi yamna mayek sense nupi duna torbudu masagi khongna singi meyam hinjamba chawani marande luhongba du mapana nupa masu nupi ani adu hakchang amatan aduga hakchang amana hakchang adugi matang na phat ta basing ikai ang boy patar gani sayang na pangani hakchang adu kutong pangani karmonda sayang pangani karigumba nupi na maki mapur ba musita boy patar gani adu maki mapur ba gi phat ta ba maki mapur ba gi askon basing adugi matang da adum waris hardly label nupi sing or misi maki mapur ba gi sus pangmo aduga haiba ding pan saina na kai now mafam sida mo haiba se mapuru bi askon ba musu askoi ba sin kananta da haiba na de aduna now attitude intent to ne questions kanada Kairigidamaktano haiba adu nahak jume adu nangi na pura buduna lale puna na bagi wakal da adu niwa na bagi maongda nupa adu da hen mating pang na bagi mahut chu mating pang na bagi adu gi mahuta nupa adu sidok na ba masung ikai na bagi wakal ba tari adu aram ba wakal adu aram the intention adu aram the attitude single the nupising mark kasu accountable hold or about nupising like high percent of mark the nupa makoi nupa sing aswan malay makoi su ni papi ni isora semba lo jiba missing Khristna thabak suri ba thawai sing na thabak suri ba lojin jiba project na adu wahai da wangang da sangang da adu pizet da chacha da miyeng da nayeng da punsi mahing da asong da jaga sing lei adu hai ba nupi na to do ko hai da makha ba du kar hai mukani hai ba asong da jaga sing adu da mahaka hana wali sana ba gi mapana sembat pa sa adu mati oi ba adu gi asong ba point amado lower ga asong da puthora ga ma ai nupa si to ai nupa si to ai nupa asi to adu aram da adu man nan ngang le adu na to mer ni chili now sing ai ko na singluppu ki acho picture adu kai ko yeng na rakhiba du karam ma na sibo chakot ka ge hakchang kayan sing adu ko to phom to thabak sing thaz be ya da kuma tan ni adu obi da hai hakchang adu luhong gi mafam di mapur oi su nupi adu ni hai ani du karam chakot ni ga asom ba le ro da le kani karam chakot ni ga asom ba da prarthana to mi ba gi mapana pap hai do na ba gi mapana pap sem do na ba gi mapana pap chum thong na ba gi mapana adu ko nupi ma ki mapur ba gi mati adu karam pa na ya kham drum ma danda adu ko major ba thaz ba sing gi mati lower ga ma ki mapur ba hai gi pa you see hiram asigi maong ni mahaki nupi na mahaki mapur ba
ikai khunei amsung mahaki makha pole putkadus ekhoi marakta maroi nupi chu yasu nupi chu ekhoi marakta na khoi hakchang kaya amagi matang nu puthog kariam na misi mamanga khongoi na dong khoi do kaya mo to do ta ri ekhoi na bu ro sing na moksu do to ani sule kaya na makabon Arba Makoi, Nakoi, mapuroibasingna high in the hand honor, and then 2 obedience. Oh, as in Madame Tilly, I could mark the young paddles in your target to Columbia as seen while but I could not in the paddle Thaak. Nupisingbu the higher city, verse 24 power than otherwise it is a new pop 25 day, new parking action. Well, Yathanggi verse 24 sermon, I'm 25 again 33 sermon. Ani, the passing point. What are those? And the high being upon the mapuroibasingna high being upon. Just where are you paddling? How do you paddle the river? Like something. Kaya mo na ko napuro ba amusung napuro ba order ka dito ba isor bu kiba isor bu khamba aduga isor gi missing bu nungsi ba aduga isor gi wahi mapana set pa napuro ba oiba target mapuro oiba target aduga nahaku khazabya na chingli ba nungsibagumna na chingli ba kathopagala na provide tawri ba aduga napuro oiba target mik bisalaga mo ko i-hype ko mo qualifier hanga ishor kiba ishor hanga na ko thazma nupa thokna chingli ba nupa thokna tambiri ba adu ishor na nupa bo oheni ba mo aduma kumna na khoi na pham da oi ba nupa si adu gi haiba ilo mar ne ko Khristna gi maphamda mahapu Mahaki makapole karapay upagi maki hyping maki memna I koi the Khristna ani musu maki wai mapala gel utopi adu maki wai le chumong la hai khallaga imaka asing mathaja kana amat lele Christians obey Christ. Christian obey his word. Adu bachamana nupisingna makoi mapuroibasingna haiba inba aduna makhoigi mapuroibasingna makha pole haibukka adugi mpan khoi makoi mapuroibasingna makha pole adun pon haibsingna siguna Khristna makha pon nupisingna su marang khudingmakta karam jagasna haibingni marang khudingmakta karam jagasna mahaki mapuroibagi ikai khundagani marang khudingmakta Adu kan rama jagasing the mahagi mapuroibagi makha pongni marang khudingmakta O Emung debudi pare soido bradi ai topa nate marang khudingmakta mapam khudingmakta jaga khudingmakta hiram khudingmakta adu harbe hiram jaga pham khudingmak sing adu isor gi animagi matung inba pa nataba adu samasanya ba legal or hiram jaga khudingmak sing adu hiram khudingmakta mapuroibagi makha nupina pongdo adu isor gi yathang adu ne patterns Khasab amana karam ba jagas ne Khristna ki makha pon bage hiram khudingmakta Christ is the Lord of our life Khristna ai koi gi punsi gi prabhu ne adu ga hai bas na to mehma punsi su in mon himna ba punsi su karam wakal khangani karam wangangani karam bidichet chetkani karam badajat chetkani wahai magi wahai pa badasu प्रार्थना तबसु थाजबसिं लोइना बदसु अदु करेगा हिंबा पुंसिदसु लाइक तंबदसु ऑफिस का बदसु अदु एम पुंसिगी ओदा एम अमा ताना होदा खुदिंगक सिंग अदुदा ख्रिस्ट की मखा पोनबगुना नुपिदसु माकी मपुरे पद मखा पोन मर खुदिंगक हाय बसी याम चमना लोस Asing maram khudingmak ki qualifier se karino high maram khudingmak sing adu Khristna mat manga oiba Khristna chapat ba aduga Khristna yaba aduga
타자기 분실 잡았다 빠 났다가 아주 legal 비랑 부대 것입니다. 그러면 누파들은 나시대기 유 통과 허러더니 하이 버럭 따라가지 아주디 임는 কিছু মাথা কাটে 나시대기 는 church 가발리에 보고 따라가지 나이 아주나 nungsibagumna ikai khumru mo adugu yaw agar qualifiers maram khudingmak ta haiduna drug karban tabu gisu dum jamindar ba dagi de sona mi wa mana be su ajum pham ba dagi di mi imung kak tabu gisu dum yar ba si asi adu wa ta ga ni no pi bisi na khoi si sorry why khang ba si kya ni ma thuk ta Marami hari ko wa khudingmak sing adu isori wahaigi mapalna 자주는 좀 덮고는 지금 좀 덮고는 덮다. 하이도 khudingmak sing adu phaba mala isori wahaigi maram amasung mapal waram da boy batagadi adu to bagi su batata. Maram su le to no. adu basi me chena thasabi. Kariguma nahagi mapuroibasingna isorbu khanga isorbu kira magi misingbu nungsira isori mati magi da magi hingu batagadi ma na khudingmak sing adu isori mati magi ba bi so so masan khudingmak to ogini habidi ngamne adu ayam mati so so aduga isori mati ma oide be hiram dan ha ki napuroiba aduna wa mangak matan to or singla pa matan de magi mapuroibagi nupi ama oina magi punsi khongloi ama oina isori wahai mapana mateng pangbiba tu na kita aduna makhapon bahain haibis to maram tin makhapon do na hai aduga haiba maram tin sinopre na kada yan next aduga makhapon bahain haibis da nupi adugi wa ngang pham amata leite haibin aduga wa tana apata khana ba jaga kari amata leite haibin ate nupi da magi nupagi pham da magi aning ba wa makhana pata de asidi aine khali ne haina ba jaga am ho leite haibin nate aduga nupa aduna su kari nupi da magi nupi na hairali badu ma na khali badu hena pharam ho ba taragadi imbagi matam ne tawbagi matam ne ai nupa ni aduna nupa na hai dole moksat ka do ne nupi na khaya pa ho da su nupa ne nupa di ta ko ai sat adu aram ne adu pa le adu Khristna mun am lei am tho aduna hair makha pon gi punsi asida maruana nupa sa su khang do second hair da agadi nupi gi mako du maha no ro no ma ki mathata ka amre Khristna mako kwai Khristna nupa nupi anak sing wow adune levels Christ husband wife children adugu hair jaga khudingmak sing asida wa tana ba yade habanate aduga ai nupi warbanina ai na bukari ngamjir ne ai ngangam karim tleje bajanate adugi wakal laifam jaga amata taite aseng isor khangam mate mana magi phamdadi wa sing tana gani aduga nupi ki apaba advice su logani aduga adu gumna hemina ba punsi adu isor ya pam aduga haiba samas unari ba nupi haiba ni masigi adugi mo na adugi mo na late aduga nupi haiba ba dusu isor ni matun na or aduga nupa haiba isor ni matun or haiba khudum se wa khudum ma tan matun haiba hiram se decision kana logani adu kanana maipu na chingani kanana my own legani nupano mandi madu isorna nupasing da pinebi khaba thoda nupi sigidamaktadi haire imung puna lomina khaba dai da adu karamba maongda hena mahiya ngamne adu gidamak thoram adu jinnas very resource if you want to Yathang can make sense makhoigi napuroibagi makha pon marmdi
mapuroibasing nupigi makok nemsun kanbiru mapuni aduga nupising makoi mapuroibasing makhapon dugi mawng ase sigumna Khristna makhapon dugi pamjana nungsina sum thajabaga loina adu higher khudingmaksing asina Ishor nati mangale asine Ishorna nupi amagi mafam imungda thamlibase yum palada nupi amagi role imung Ishorna pinibiba role asina adu wapawsna kono pama hai sumai mapuroibagi makha ponduna layirba nupi khudingmaksingna ningthisaba singluppu adu utling aduga nungsina ngak seliba mapuroibana ningthisaba Khristna adu utling amkanai mapuroibagi makha ponbi nupina ningthisaba singluppu adu utling aduga nungsina ngak seliba mapuroibana Khristna adu Ranjil Nason. Paul ng sarili mahal ng bilang lubag ng makapong ito ko kudimagsing asi maki argument ki ground ato din. Khristna ng mahal single ki marplan ng mari how to him come oraga. Hay samas natin missing yung median natin. Ato matudul lang mag Greco-Roman culture ato natin. The Khristna musin maki single. Ato tayo na picture na pinausin. Ishor kami nupasingna yung makhoigi awabasingna adu har awabda ko isroya adu makhoigi na pratna to bito adu ko gyan tabi de nupasing sudai de ban natin lai adu awabasingna de ko isroya gado haisi bigdo de ko kanina de piso adu ko mo na khoi na ngasigi numit asida adu dalon pam da hinlo punsi asida Ishor bu yenglaga Khristna bu yenglaga Tagi makhapon gumna nakhoi mapuroibagi makhapon na taiban pamda punsi hinkiba matanga Ishor na sodra nomna traga nomna nakhoi ikai khongani asigi makhapon bagi wari sa lakwa tan tatna hawang skena adu dar ai ne phangsi karino na mi ba ko idam pe haujik ngai haki o ikai kun bang ngai haki o sa kan ba to hotem yang adu Paul masama jail dagi ire pisi thiesi Mana tahu tahu khudingmaksing atau yang sing mahana tak ada sing incredible khudingmaksing di mana mana tapi pam di expect tu deh. Adu ultimate masal di expect tu. Ishor di expect tu. Adu na Kairigidamaktano na hati na puroiba adu makham pona sa punsida awag matam sing nakpe adu Khristna ki panggal da tatana mahaki makhapona nungsibadamus ikai khumna baguna na kham hai na Khristna bu yang jaraga mamon di panggal jaraga makhapona nupi mo dingi. Na kinapuroiba na pangman magiman na ako tharan bi kida basuya na basa kham bi kida basuya adu nomon dro nomani sargada Ishorna missing mamamda na kumabi adu ga high bas Ishorni high bi in missing high bi manate adu missing the high in manate Ishorni high bi go tagi mana adu Ishor lagi asan to mi mi adu ga na haki na puroiba Ishor bu khangma musu Khristna ki boiba taragani na musu da thalabi na musu da heni kai ko na musu da heni musi sila na usin nupising makumasa Ishor piro Yathang makhapon na Yathang asi na koi nupiyo bi ningthisable lauthok na bigidamaktano adu na koi nupiyo bi ningthisable hena ningthisna bigidamaktano asine Ishor na taibang pal siem matanda mahak na siem kiwa nupi oiba ningthisable mo pap na mangan adu Khristna thazab na marang warga amuk na mahal han lambi kram abba thabak sing adu ki marang asine Khristna udna ma ki ningthisable singluppu adu thaki na puroiba udna bidamaktano ang sungti thalu sing udna bidamaktano asi Ishor na khoi da tiba achoba daitani achoba Yathangni adu ningthisaba Tausang. Ada dalam pamit juga feminism gini, ada teman-teman bah gini cinti besing tadi kan. Feminism sih nupis mening tiap nanti nupis bu hena lekatan. Ada Ishor Yathang sendiri
nupisinggi harau hena mangna benate harau hena bidamagine nupisinggi phajabadu wana benate hena nimthizana bidamagine adu asigumba nupi asini powerful kuthama to ishwar gi wahai kai sangnamage angang banung mamal tangba angang banung chang Bible gi mafam atei am hekada nupa ga adugumba angang banung nam gamata changmane adu yengona khogidamagta Isona kaya gi matik wangba thawang kaya gi matik wangba ningthizaba panban thambiu yana Khristna gi pangalda ibonga gi thawsa Khristna gi machana pising Ishwar gi machana pising amune akoi prabhu gi habis induna ma gi matik ma ma gi sing ningthizaba ma gi sing badu tadam pandam suna gi na puru badu tonam badu Ishwar pinisi Kaisor terung pamit tongan-tongan mong cinti amasung oida bungangi aduga nupisinggi ningthizaba amasung mamal hantana bidamagtoni aduga naki wahi sinadi nupisinggi mamal hene henggetna bidam amasung hene ningthizaba henggetna bidam aduga Khristagi ningthizaba kainya amasung oina bidamagna hamis silambi Prabhu hai bacu masing nasibu Inzanaba bidamagam sung tawzana bidamagta Yum palaba sung yum palaba nubisi nausi mo ibumon hanan tawzana biyu Pangal pinyabiyu Tebang pangal kita bibas ni makhoigi nakong mensin biyu Adugan na atit tambiba sila Prabhu makhoigi nakong inahangdok biyu Professor Hiram kuy mo na haki makhapon lugumna Kung mapuroibasingna makhapon na nubidamagam pangal pinyabiyu Asing mapa Khristna susnut anigi markalay baning tizaba mariyad utpagin mapa Nakin at mga hina chawoy sunu Nahagin na wang sunu Ay ko hinanim sunu Ay hagin na sunu Yesu Kristo yung Amen